ꯃꯌꯥꯝꯁꯤꯅ ꯅꯣꯡꯂꯛꯇ ꯉꯁꯤ ꯂꯥꯏꯚ ꯈꯤꯇꯪ ꯊꯥꯖꯒꯦ ꯑꯩ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯅ ꯉꯥꯛꯇꯪ ꯀꯩꯅꯣ ꯇꯧ ꯂꯥꯛꯄꯅꯦ ꯑꯗꯣ ꯂꯥꯏꯚꯇ ꯍꯧꯖꯒꯦ ꯉꯥꯏꯍꯥꯛꯇꯪ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯂꯥꯛꯄꯤꯌꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯁꯥꯟꯅꯁꯤ ꯀꯣ ꯉꯥꯛꯇꯪ ꯃꯇꯝ ꯂꯦꯟꯒꯦ ꯍꯛꯆꯥꯡ ꯐꯤꯖꯥꯔꯣꯡꯒ ꯄꯨꯝꯊꯕꯅꯤ ꯅꯥꯕꯒ ꯅꯨꯡꯉꯥꯏ ꯑꯗꯨꯝ ꯂꯣꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯉꯥꯏꯍꯥꯛ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯉꯁꯤ ꯑꯩꯒꯤ ꯑꯦꯜ ꯕꯤ ꯆꯪꯕꯤꯔꯒ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨ ꯅꯨꯡꯉꯥꯏꯕ ꯄꯥꯎꯖꯦꯜ ꯑꯃꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯉꯁꯤ 1 ꯏꯌꯔꯁ ꯇꯣꯇꯦꯜꯂꯤ 15 months ꯁꯨꯔꯦ ꯆꯍꯤ ꯑꯃꯒ ꯊꯥ 3 ꯊꯥ 5 ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯉꯁꯤ ꯄꯨꯔꯥ ꯑꯩꯒꯤ 5,000 ꯀꯣ ꯂꯤꯁꯤꯡ ꯁꯕꯁꯀ꯭ꯔꯥꯏꯕꯔ 5,000 ꯁꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯁꯞꯄꯣꯔꯠꯇꯒꯤ ꯀꯣ ꯑꯩ ꯉꯁꯤ 5,000 ꯁꯕꯁꯀ꯭ꯔꯥꯏꯕ ꯌꯧꯖꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯒꯤ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯅ ꯑꯩꯅ ꯉꯍꯥꯛꯇꯪ ꯑꯩ ꯂꯥꯏꯚꯁꯦ ꯊꯥꯖꯕꯅꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯂꯥꯏꯛ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯏꯇꯩꯃ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯁ ꯂꯥꯏꯛ ꯇꯧꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯤꯡꯉꯥꯏ ꯊꯥꯒꯠꯆꯔꯤ ꯉꯁꯤꯁꯦ ꯑꯩ ꯄꯨꯔꯥ 5,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯒꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯑꯩ ꯉꯍꯥꯛꯇꯪ ꯂꯥꯏꯚ ꯊꯥꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯅ ꯏꯆꯤꯟ ꯏꯅꯥꯎ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯁꯦ ꯑꯩꯒꯤ ꯄꯨꯔꯥ ꯁꯕꯁꯀ꯭ꯔꯥꯏꯕꯔ 5,000 ꯁꯨꯔꯦ ꯉꯁꯤꯁꯦ 5,000 ꯁꯨꯔꯦꯀꯣ ꯑꯩ ꯉꯁꯥꯏ ꯀꯩꯅꯣꯐꯧꯗꯤ ꯀꯩꯅꯣ ꯇꯧꯖꯔꯝꯕꯅꯦ ꯅꯨꯡꯊꯤꯜ ꯉꯥꯛꯇꯪꯗ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯑꯣꯖꯥ ꯊꯦꯡꯛ ꯌꯨ ꯋꯦꯜꯀꯝ ꯏꯇꯩꯃ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏ ꯏꯇꯩꯃ ꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯊꯥꯒꯠꯆꯔꯤ ꯑꯗꯣ ꯅꯦꯠꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯏꯇꯩꯃ ꯍꯣꯏ ꯆꯥꯛ ꯏꯁꯤꯡ ꯍꯣꯠꯅꯔꯕꯣ 5,000 ꯁꯨꯔꯦ ꯉꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯄꯨꯔꯥ ꯉꯁꯥꯏ ꯐꯝꯃꯤꯉꯩꯗ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯤꯂꯤ ꯉꯥꯏꯔꯦꯝꯕꯝ ꯀꯣ ꯃꯥꯏꯁꯨ ꯆꯦꯅꯦꯜ ꯂꯩꯕꯅꯤ ꯉꯁꯤ ꯎꯅꯖꯔꯦ ꯑꯩꯒꯤ ꯏꯆꯦꯗꯣ ꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯇꯝ ꯆꯍꯤ 5 ꯃꯇꯨꯡ ꯎꯅꯗꯕ ꯉꯁꯤ ꯎꯅꯔꯦꯑꯦꯕ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤ ꯉꯥꯔꯦꯝꯕꯝ ꯍꯥꯏꯅꯀꯣ ꯑꯗꯣ ꯑꯩꯒꯤ ꯏꯆꯦꯅꯤ ꯏꯆꯦ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯏꯁꯩ ꯁꯛꯄ ꯇꯝꯕꯤꯕ ꯒꯨꯔꯨꯗꯦꯕꯒꯤ ꯃꯅꯥꯎꯅꯨꯄꯥ ꯑꯩꯒꯤ ꯈꯥꯇꯣꯟ ꯃꯣꯙꯨ ꯂꯩ ꯑꯗꯣ ꯃꯥ ꯍꯟꯗꯛ ꯑꯉꯥꯡ ꯁ꯭ꯀꯨꯜꯒꯤ ꯁꯨꯇꯤ ꯄꯤꯕꯗꯨꯒ ꯂꯥꯛꯄꯗꯣ ꯉꯁꯤ ꯉꯥꯏꯍꯥꯛ ꯎꯅꯔꯦ ꯏꯆꯦꯗꯣ ꯂꯣꯏꯅꯃꯛ ꯏꯆꯦ ꯎꯕꯗ ꯍꯔꯥꯎꯕꯅ ꯑꯗꯣ ꯃꯌꯥꯝ ꯏꯆꯤꯟ ꯏꯅꯥꯎꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯤꯀꯣ ꯃꯤꯂꯤ ꯉꯥꯔꯦꯝꯕꯝ ꯑꯩꯒꯤ ꯏꯆꯦꯕꯨꯁꯨ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎꯕꯨ ꯆꯦꯅꯦꯜꯕꯨ ꯐꯪꯉꯕꯗꯤ ꯃꯥ ꯂꯣꯏꯅ ꯁꯞꯄꯣꯔꯠ ꯇꯧꯕꯅꯤꯀꯣ ꯁꯤꯃ ꯊꯥꯖꯕꯤꯌꯨ ꯑꯗꯣ ꯑꯩꯒꯤ ꯏꯆꯦꯗꯣ ꯉꯁꯤ ꯎꯅꯔꯦ ꯑꯗꯣ ꯑꯩ ꯏꯆꯦ ꯎꯅꯕꯒꯤ ꯑꯩ ꯚꯤꯗꯤꯑꯣꯒ ꯂꯧꯔꯛꯇ꯭ꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯨꯝ ꯌꯧꯔꯒ ꯈꯪꯉꯤ ꯅꯤꯡꯁꯤꯡꯉꯛꯑꯦꯕꯀꯣ ꯑꯩ ꯚꯤꯗꯤꯑꯣ ꯂꯧꯔꯝꯒꯗꯕꯅꯤ ꯍꯥꯏꯗꯅ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯧꯔꯛꯇ꯭ꯔꯦ ꯃꯌꯥꯝꯁꯨ ꯈꯪꯅꯔꯝꯒꯅꯤ ꯃꯤꯂꯤ ꯉꯥꯏꯔꯦꯝꯕꯝ ꯍꯥꯏꯗꯅ ꯑꯩꯒꯤ ꯏꯆꯦꯅꯤ ꯍꯛ ꯄꯣꯛꯃꯤꯟꯅꯕ ꯅꯠꯇ꯭ꯔꯒꯁꯨ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤ ꯑꯣꯖꯥ ꯂꯩꯔꯤꯉꯩꯗꯒꯤꯀꯣ ꯂꯨꯅ ꯆꯥꯟꯅ ꯃꯧꯄ꯭ꯋꯥ ꯑꯗꯨꯃꯥꯏꯅ ꯂꯨꯅ ꯇꯧꯕ ꯏꯆꯦꯅꯤ ꯑꯗꯣ ꯏꯆꯦꯗꯣ ꯎꯕꯗꯒ ꯍꯔꯥꯎꯃꯟꯈꯤꯗꯅ ꯑꯩ ꯚꯤꯗꯤꯑꯣꯒ ꯑꯝꯇ ꯂꯧꯔꯛꯇ꯭ꯔꯦ ꯅꯣꯡꯃ ꯏꯆꯤꯟ ꯏꯅꯥꯎ ꯆꯥꯛ ꯆꯥꯃꯤꯟꯅꯁꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯋꯥꯔꯤ ꯁꯨꯅꯔꯒ ꯅꯣꯡ ꯂꯥꯛꯄꯅꯤ ꯁꯨꯝ ꯂꯥꯛꯑꯦ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯆꯪꯉꯛꯄꯗ ꯏꯆꯦꯒ ꯐꯧꯅ ꯋꯥꯏꯅ ꯇꯝꯃꯦ ꯅꯍꯥꯟꯁꯨ ꯂꯨꯍꯣꯡꯕꯗ ꯂꯥꯛꯑꯦ ꯏꯆꯦꯗꯣ ꯑꯗꯨꯅꯤ ꯃꯌꯥꯝꯁꯦ ꯏꯇꯩꯃ ꯍꯣꯏ ꯆꯥꯛ ꯆꯥꯗꯅ ꯐꯣꯟ ꯇꯧꯁꯜꯂꯛꯑꯗꯤ ꯄꯜꯂꯛꯀꯗꯕ ꯇꯥꯏꯁꯨ ꯐꯣꯟ ꯇꯧꯁꯜꯂꯦ ꯈꯨꯇꯥꯡꯗꯣ ꯐꯣꯟ ꯇꯧꯁꯜꯂꯝꯃꯤ ꯑꯩꯅ ꯀꯛꯊꯠꯈ꯭ꯔꯦ ꯁꯥꯎꯕ꯭ꯔꯥ ꯈꯪꯗꯦ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯦꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ
ꯑꯗꯣ ꯆꯦꯅꯦꯜꯁꯤꯒ ꯄꯩꯁꯥ ꯐꯪꯗꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ 5,000 ꯁꯨꯔꯛꯄꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯝ ꯅꯨꯡꯁꯤꯔꯕ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯄꯗꯒꯤ ꯑꯩꯅ ꯉꯁꯤ 5,000 ꯌꯧꯖꯕꯅꯤ ꯀꯣ ꯃꯇꯨꯡꯗꯁꯨ ꯁꯨꯝ ꯌꯧꯔꯛꯈꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯑꯗꯣ ꯀꯣ ꯑꯩ ꯉꯝꯃꯤ ꯃꯈꯩꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯃꯐꯝꯗ ꯚꯤꯗꯤꯑꯣ ꯃꯤꯠꯌꯦꯡ ꯇꯥꯍꯟꯕ ꯉꯝꯅꯕ ꯁꯤꯌꯥꯔ ꯇꯧꯕ ꯉꯝꯖꯅꯕ ꯍꯣꯠꯅꯖꯒꯦ ꯀꯣ ꯃꯇꯨꯡꯗꯁꯨ ꯃꯌꯥꯝ ꯇꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯣꯒꯤ ꯐꯣꯟ ꯂꯥꯡꯉ ꯇꯧꯕꯅꯤ ꯑꯗꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥꯒꯨꯝꯕ ꯀꯣ ꯑꯅꯧꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯝ ꯇꯥꯔꯒꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯑꯩ ꯁꯨꯃꯥꯏꯅ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯒ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯀꯣ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯩꯇꯩ ꯏꯆꯤꯟ ꯏꯅꯥꯎ ꯑꯃꯠꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯄꯨꯜꯂꯒ ꯁꯨꯃꯥꯏꯅ ꯁꯞꯄꯣꯔꯠ ꯇꯧꯔꯛꯄꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯖꯩ ꯑꯩꯒꯤ ꯊꯃꯣꯏꯗꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯩ ꯃꯇꯨꯡꯗꯁꯨ ꯖꯒꯦ ꯀꯣ ꯑꯩꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯍꯥꯏꯕꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯏꯀꯥꯏꯕ ꯀꯣ ꯑꯩꯒꯤ ꯅꯦꯠ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯀꯣ ꯃꯌꯥꯝꯗ ꯈꯤꯇꯪ ꯑꯋꯥꯕ ꯑꯣꯏꯌꯦ ꯑꯗꯨꯅ ꯑꯩꯅ ꯅꯍꯥꯟ ꯖꯤꯑꯣ ꯐꯥꯏꯕꯔ ꯑꯃꯁꯨ ꯋꯥꯅꯀꯣ ꯑꯩ ꯂꯧꯖꯔꯒ ꯖꯤꯑꯣ ꯐꯥꯏꯕꯔꯗꯨꯁꯨ ꯑꯩꯒꯤ ꯃꯐꯝ ꯂꯩꯔꯤꯕ ꯑꯦꯔꯤꯌꯥꯗꯨꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕꯅꯤ ꯃꯥꯅꯁꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦ ꯃꯤꯅꯤꯠ 5 ꯐꯥꯗꯦ ꯖꯤꯑꯣ ꯐꯥꯏꯕꯔꯗ ꯕꯪ ꯕꯪ ꯁꯥꯒꯠꯂꯛꯇꯅ ꯑꯩ ꯑꯣꯐ ꯇꯧꯔꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯀꯣ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯅꯤ ꯁꯨꯝ ꯌꯥꯕ ꯃꯇꯝꯗ ꯁꯨꯝ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯨꯝ ꯅꯨꯡꯉꯥꯏ ꯑꯋꯥ ꯑꯅꯥ ꯐꯣꯡꯗꯣꯛꯅꯁꯤ ꯀꯣ ꯑꯗꯣ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯂꯥꯛꯄꯤꯌꯣ ꯁꯞꯄꯣꯔꯠ ꯇꯧꯃꯤꯟꯅꯁꯤ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯎꯔꯒ ꯅꯪ ꯑꯩꯗ ꯁꯤꯅ ꯆꯪ ꯂꯩꯕꯅꯤ 5K ꯇꯣꯇꯦꯜꯂꯤ ꯚꯤꯗꯤꯑꯣ 335 ꯈꯛꯇꯅꯤ ꯑꯩꯒꯤ ꯑꯁꯤꯒ 5,000 ꯁꯨꯕꯅꯤ ꯉꯁꯥꯏ ꯑꯟꯇꯨ ꯂꯩꯕꯗꯣ 4,990 ꯌꯧꯍꯧꯔꯕꯅꯦꯕ ꯇꯧꯕꯗꯤ ꯑꯩ ꯅꯨꯃꯤꯠꯀꯤ ꯂꯥꯏꯔꯤꯛ ꯊꯥꯕꯒꯤ ꯃꯇꯝꯗꯤ ꯋꯥꯠꯂꯤꯀꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯗꯣ ꯑꯇꯥ ꯃꯣꯕꯥꯏꯜꯁꯦ ꯄꯥꯏꯕꯗ 5,000 ꯌꯧꯔꯝꯕꯗꯨꯒꯗꯤ ꯍꯔꯥꯎꯃꯟꯈꯤꯅ ꯑꯁ ꯉꯥꯛꯇꯪꯗꯤ ꯂꯥꯏꯔꯤꯛ ꯊꯥꯒꯦꯍꯦ ꯍꯔꯥꯎꯃꯟꯈꯤꯅ ꯍꯣꯔꯦꯟ ꯅꯦꯠ ꯁꯨꯝ ꯅꯨꯡꯉꯥꯏꯗ꯭ꯔꯥꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯎꯔꯤꯡꯁꯨ ꯊꯨꯡꯖꯟꯅꯀꯣ ꯅꯥꯇꯣꯟꯁꯤꯒꯅꯦ ꯃꯌꯥꯝ ꯑꯁ ꯅꯥꯕꯅ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯀꯣ ꯎꯔꯕ ꯅꯠꯇ꯭ꯔꯥ ꯁꯤꯒ ꯑꯃꯨꯛ ꯊꯨꯡꯖꯟꯅ ꯇꯧꯔꯤꯁꯦ ꯌꯦꯡꯉꯨ ꯉꯛꯁꯝꯗꯁꯨ ꯊꯨꯡꯖꯟꯅ ꯇꯧꯔꯤꯁꯦ ꯏꯁ ꯃꯤꯅ ꯎꯔꯤꯡ ꯊꯨꯡꯉꯗꯤ ꯐꯧ ꯍꯥꯞꯄꯦ ꯍꯥꯏꯌꯦ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯑꯩꯒꯤꯗꯤ ꯐꯧꯁꯨ ꯂꯧꯁꯨ ꯎꯗꯦ ꯂꯧ ꯁꯨꯕꯁꯨ ꯍꯩꯇꯦ ꯂꯧ ꯁꯨꯕꯁꯨ ꯉꯝꯗꯦ ꯀꯗꯥꯏꯗꯒꯤ ꯐꯧꯅꯣ ꯂꯥꯛꯇꯣꯏꯁꯤ ꯈꯪꯗ꯭ꯔꯦ ꯚꯥꯔꯠꯀꯤ ꯄ꯭ꯔꯙꯥꯟ ꯃꯟꯇ꯭ꯔꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄꯤꯕ ꯔꯦꯁꯟꯗꯨ ꯃꯉꯥꯏꯔꯦ ꯑꯩꯅ ꯐꯪꯒꯗꯣꯏꯁꯦ ꯉꯛꯁꯝꯁꯦ ꯐꯗꯤ ꯐꯔꯦ ꯅꯠꯇ꯭ꯔꯥ ꯈꯔ ꯈꯗꯤ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯍꯤꯗꯥꯛꯇꯣ ꯆꯥꯔꯤ ꯅꯍꯥꯟ ꯑꯃꯨꯛ ꯂꯥꯛꯊꯗꯣꯏꯕ ꯀꯤꯅ ꯆꯥꯗ꯭ꯔꯦꯕ ꯀꯃꯟꯅ ꯌꯥꯝꯕ ꯄꯩꯁꯥꯅꯤꯀꯣ ꯑꯁ ꯅꯍꯥꯟ ꯌꯦꯟꯗꯦꯝꯒ ꯃꯨꯁꯣꯔꯤꯒ ꯑꯩ ꯌꯥꯝ ꯄꯥꯝꯃꯦ ꯌꯦꯟꯗꯦꯝ ꯃꯨꯁꯣꯔꯤꯒꯨꯝꯕꯁꯦ ꯆꯥꯕ ꯑꯉꯛꯄꯅꯤ ꯍꯟꯗꯛꯀꯤ ꯎꯁꯣꯞꯁꯦ ꯌꯥꯝ ꯐꯔꯦ ꯅꯍꯥꯟꯁꯨ ꯔꯣꯡꯄꯨꯔ ꯁꯣꯔꯥꯠꯇꯣ ꯐꯖꯅ ꯍꯥꯎꯋꯦ ꯉꯔꯥꯡꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯃꯥꯏ ꯆꯦꯡꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯑꯩꯈꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯆꯂꯥꯅꯤ ꯆꯦꯡ ꯃꯆꯥꯗꯨꯅꯦꯕ ꯉꯁꯤꯁꯨ ꯁꯨꯆꯤꯇ꯭ꯔꯥ ꯄꯨꯒꯤꯗꯣ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯤꯟꯖꯥꯡꯁꯦ ꯉꯁꯤꯒꯤꯁꯦ ꯀꯔꯤꯝ ꯌꯦꯜꯂꯛꯇꯦ ꯃꯣꯏ ꯉꯁꯤ ꯃꯨꯛꯀ ꯑꯗꯩꯗꯤ ꯂꯐꯨ ꯏꯔꯣꯝꯕꯒ ꯍꯥꯟꯅ ꯌꯦꯜꯂꯦ ꯃꯗꯨ ꯃꯇꯨꯡꯗꯨꯒ ꯎꯇꯤ ꯂꯥꯛꯄ ꯃꯊꯪ ꯃꯊꯪ ꯂꯥꯛꯄ ꯍꯤꯟꯖꯥꯡꯁꯦ ꯐꯖꯅ ꯅꯥꯟꯅ ꯇꯧꯔꯖꯥꯠꯅꯤ ꯉꯁꯤꯒꯤꯁꯦ ꯑꯁ ꯐꯖꯅ ꯆꯥꯈ꯭ꯔꯦ ꯄꯨꯡ 9 ꯇꯥꯔꯦ ꯏꯇꯩꯃ ꯍꯣꯏꯗꯤ ꯆꯥꯛ ꯆꯥꯅꯕ ꯂꯩꯔꯤꯕꯣ ꯀꯅꯥꯝ ꯂꯥꯛꯇ꯭ꯔꯦ ꯉꯁꯤꯗꯤ
ꯄꯨꯡ 9ꯗꯤ ꯇꯥꯔꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯒꯦ. ꯑꯩ ꯍꯔꯥꯎꯃꯟꯒꯤꯅ ꯇꯧꯔꯤꯕꯗ ꯉꯁꯥꯏꯒꯤ ꯈꯔꯁꯨ ꯑꯩꯁꯦ ꯈꯔ ꯐꯤꯡꯒꯟꯕ ꯈꯔ ꯌꯥꯡꯒꯟꯕ ꯍꯥꯏꯇꯥꯔꯦ. ꯑꯗꯨꯗ ꯁꯨꯝ ꯃꯇꯝꯁꯦ ꯉꯥꯏꯕ ꯅꯪꯃꯟꯗꯗꯅ ꯍꯥꯏꯗꯤ 5,000 ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯁꯨꯕꯗꯨꯒꯗꯤ ꯑꯁ ꯍꯦꯛꯇ ꯂꯩꯊꯥꯔꯒꯦ ꯍꯦꯛꯇ ꯍꯧꯕꯅꯦꯕꯀꯣ. ꯑꯩꯈꯣꯏ ꯏꯇꯩꯃ ꯆꯠꯈ꯭ꯔꯕ ꯀꯩꯅꯣ? ꯍꯣꯏꯅꯦ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯕ ꯃꯇꯝꯅꯤꯅ ꯆꯠꯂꯝꯃꯅꯤ. ꯃꯌꯥꯝ ꯃꯇꯝꯗꯤ ꯆꯥꯗꯦ ꯑꯩꯅ ꯂꯥꯏꯚ ꯊꯥꯔꯤꯁꯦ. ꯑꯩꯒꯤꯗꯤ ꯄꯨꯡ 10 ꯍꯦꯛ ꯊꯥꯕꯅꯤ. ꯂꯥꯛꯑꯣ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ. ꯁꯞꯄꯣꯔꯠ. ꯃꯌꯥꯝ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯁꯤ. ꯍꯧꯖꯤꯛꯇꯤ ꯅꯦꯠꯁꯦ ꯈꯔ ꯅꯨꯡꯉꯥꯏꯔꯦ. ꯍꯣꯔꯦꯟ ꯉꯥꯏꯔꯒ ꯀꯔꯤ ꯑꯣꯏꯔꯤꯕ ꯈꯪꯗꯦ. ꯉꯔꯥꯡ ꯃꯅꯨꯡ ꯑꯗꯨꯃꯥꯏꯅ ꯇ꯭ꯔꯥꯏ ꯇꯧꯒꯦ. ꯑꯩꯒꯤꯁꯤ ꯑꯩꯒꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝꯅꯤ. ꯑꯩ ꯅꯦꯠꯇꯣ ꯑꯣꯐ ꯇꯧꯁꯜꯂꯒꯅꯦ ꯋꯥꯏꯐꯥꯏ ꯀꯅꯦꯛꯁꯟ ꯇꯧꯔꯤꯅꯦꯕ ꯌꯥꯏꯁꯦ. ꯑꯩꯁꯦ ꯅꯦꯠ ꯑꯣꯐ ꯇꯧꯁꯜꯂꯤ. ꯋꯥꯏꯐꯥꯏꯗꯅꯦꯕ ꯑꯩꯅ ꯑꯣꯟ ꯇꯧꯔꯤꯁꯦ. ꯑꯗ ꯄꯨꯔꯥ ꯀꯩꯝ ꯇꯧꯗꯦꯕꯁꯦ. ꯌꯨꯝꯗꯅ ꯅꯦꯠ ꯑꯣꯟ ꯇꯧꯗꯧꯅ ꯋꯥꯏꯐꯥꯏ ꯂꯧꯅ ꯄꯋꯥꯔ ꯄꯤꯀꯣ. ꯍꯧꯖꯤꯛ ꯂꯥꯡꯒꯅꯤ. ꯑꯩ ꯌꯨꯇ꯭ꯌꯨꯕ ꯆꯪꯉꯛꯑꯣ ꯐꯦꯁꯕꯨꯛ. ꯅꯪ ꯂꯩ ꯍꯥꯏꯕꯗꯣ ꯅꯦꯠ ꯑꯣꯐ ꯇꯧꯔꯒ ꯑꯩ ꯍꯧꯖꯤꯛ ꯂꯥꯏꯚ ꯊꯥꯔꯤꯅꯤ. ꯑꯗꯨꯗꯤ ꯁꯤ ꯄꯨꯔꯥ ꯃꯥ ꯊꯕꯛ ꯁꯨꯏꯌꯦꯕꯁꯦ. ꯅꯪꯒꯤ ꯃꯐꯝꯗꯨꯅꯅꯦꯕ ꯃꯥꯅ ꯀꯣꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯦꯕ. ꯁꯤꯁꯦ ꯑꯩ ꯅꯦꯠ ꯑꯣꯐ ꯇꯧꯔ ꯊꯝꯃꯤꯅꯤ. ꯏꯆꯤꯟ ꯏꯅꯥꯎ ꯀꯅꯥ ꯀꯅꯥ ꯂꯩ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯉꯥꯛꯇꯪ. ꯔꯤꯁꯥ ꯃꯥꯟꯕꯤꯔ ꯀꯔꯤ? ꯇꯧꯅ ꯆꯥꯁꯦ ꯃꯥꯅ ꯀꯨꯏꯔꯕꯅꯤꯅ ꯄꯂꯥꯕꯨꯡ ꯁꯨꯔꯤꯁꯦ. ꯑꯗ ꯃꯥꯁꯦ ꯈꯪꯉꯦꯕ. ꯑꯁꯦ ꯃꯥꯁꯨ ꯇꯧꯗ꯭ꯔꯤꯉꯩ ꯍꯨꯟꯗꯣꯛꯑꯒ ꯁꯨꯝ ꯁꯦꯝꯗꯣꯏꯅꯤ ꯈꯣꯠꯇꯣꯏꯅꯤ. ꯑꯉꯥꯡ ꯃꯆꯥꯒꯤ ꯊꯕꯛ ꯅꯠꯇꯦꯗ. ꯃꯤ ꯃꯣꯗꯨꯔꯥꯒꯁꯤꯅ ꯀꯌꯥꯝ ꯒꯦꯝ ꯃꯥꯟꯅꯔꯤ ꯌꯦꯡꯉꯨ. ꯑꯃꯅ ꯁꯤꯃꯦꯟ ꯕꯦꯛ 5, ꯑꯃꯅ ꯁꯤꯃꯦꯟ ꯕꯦꯛ 3, ꯑꯃꯅ ꯇꯥꯏꯜꯁ 1, ꯑꯃꯗꯨꯒ ꯇꯥꯏꯜꯁ 4. ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯀꯥꯡ ꯆꯤꯡꯏ. ꯃꯅꯤꯄꯨꯔꯗ ꯉꯁꯤ ꯀꯥꯡ ꯆꯤꯡꯏ. ꯀꯦꯂꯦꯟꯗꯔꯗ ꯃꯣꯏ ꯇꯥꯡ 9 ꯍꯥꯏꯌꯦꯕ. ꯃꯣꯏꯗꯤ ꯑꯩꯈꯣꯏ ꯄꯥꯟꯖꯤ ꯆꯠꯇ ꯃꯥꯜꯂꯦꯕ. ꯄꯥꯟꯖꯤ ꯀꯌꯥ ꯆꯠꯇꯕ꯭ꯔꯥ ꯍꯥꯏꯗꯣ. ꯑꯖꯨꯟ ꯃꯁꯥ ꯉꯝꯗꯦ. ꯃꯁꯥ ꯉꯝꯗꯦ. ꯃꯣꯕꯥꯏꯜꯗꯤ ꯉꯔꯥꯡꯗꯣ ꯁꯤꯟꯊꯦꯟ ꯇꯣꯡꯕꯗꯨꯕꯨ
ꯑꯩ ꯅꯥꯇꯣꯟꯁꯦ ꯄꯨꯔꯥ ꯒꯔꯨ ꯅꯨꯡꯉꯥꯏ ꯇꯦꯅꯋꯥꯒꯤ ꯃꯅꯥꯇꯣꯟ ꯑꯀꯣꯟꯕꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯤ ꯅꯣꯏ ꯇꯧꯕꯒ ꯂꯥꯛꯇꯦ ꯉꯍꯥꯛ ꯂꯩꯒ ꯂꯥꯛꯏꯁꯦ ꯅꯪ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛꯐꯥꯎꯗꯤ ꯂꯥꯛꯇꯦ ꯅꯪ ꯂꯣꯏꯈ꯭ꯔꯦꯅ ꯂꯥꯛꯀꯅꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯂꯥꯛꯇꯦꯕ ꯂꯨꯄꯥ ꯆꯅꯤ ꯆꯤꯛꯀꯟ ꯑꯅꯤ ꯑꯍꯨꯝ ꯁꯣꯏꯅꯩꯌꯦ ꯅꯣꯏꯗꯣ ꯇꯧꯕꯒ ꯁꯤꯗ ꯂꯥꯛꯇꯦ ꯇꯦꯅꯋꯥꯒꯤ ꯃꯅꯥꯇꯣꯟꯗꯨ ꯉꯥꯏ ꯑꯥꯔꯇꯤꯒꯤ ꯀꯩꯅꯣꯗꯣ ꯊꯦꯠꯈ꯭ꯔꯕ ꯁꯛꯇꯣ ꯊꯦꯠꯆꯔꯗꯤ ꯐꯩꯅ ꯄꯦ ꯃꯣꯖꯥ ꯂꯩꯇ꯭ꯔꯣ ꯌꯥꯏꯗ ꯌꯥꯏ ꯎꯝ ꯃꯤ ꯑꯅꯤ ꯈꯛꯇꯪ ꯂꯥꯛꯏ ꯑꯃ ꯈꯛꯇꯪ ꯌꯦꯡꯉꯝꯃꯣꯏ ꯃꯣꯕꯥꯏꯜ ꯄꯥꯏꯔꯝꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯌꯦꯡꯉ ꯆꯪꯉꯛꯇꯣꯏ ꯎꯝ ꯅꯪ ꯄꯨꯡ ꯑꯩ ꯃꯥꯄꯟ ꯃꯈꯥꯏ ꯃꯥꯄꯟꯗ ꯊꯥꯏꯗꯅ ꯉꯁꯤꯗꯤ ꯉꯜꯂꯕꯅꯤꯅ ꯃꯇꯝ ꯍꯦꯛ ꯑꯣꯟꯊꯣꯛꯈꯤꯕ ꯃꯤ ꯃꯐꯝ ꯈꯪꯅꯗꯦꯕ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯂꯩꯔꯝꯒꯅꯤ ꯂꯥꯏꯛ ꯊꯥꯅ ꯑꯩ ꯍꯟꯗꯛ 5,500 ꯁꯔꯨꯛꯇꯨꯗꯤ ꯍꯔꯥꯎꯃꯟꯒꯤ ꯑꯗꯨꯝ ꯊꯥꯔꯤꯅꯤ ꯏꯁꯩ ꯐꯖꯕ ꯑꯃꯇꯪ ꯁꯛꯇꯔꯣ ꯑꯣꯖꯥ ꯈꯅꯥꯎ ꯅꯨꯡꯉꯥꯏꯇꯦ ꯏꯁꯩ ꯐꯖꯕ ꯑꯃꯇꯪ ꯁꯛꯇꯔꯣ ꯑꯣꯖꯥ ꯍꯥꯏ ꯏꯇꯩ ꯃꯣꯏ ꯆꯥꯛ ꯏꯁꯤꯡ ꯊꯣꯡꯉꯕꯣ ꯅꯪꯗꯣ ꯈꯔ ꯇꯞꯍꯜꯂꯣ कोई न चाप लामे निदान व्याधन थली मांगा कोई न चाप लामे निदान हारिबदा कोई न चाप लामे निदान इता व्याधन थरी मांगे व्याधन थरी मांगे कोई न चाप लामे निदान मजा खांची खांदा पंगलाची लांदे वाई वाई शरीर
bần côi nước trăng bự là mày nghe đó mày chắc không chỉ không âm đêm mày chắc không chỉ không âm đêm bần ngô lá chi là ngâm đêm y tông bần ngô lá chi là ngâm đêm ngoài ngoài chữ bần đêm côi đất trăng bự là mày nghe đã Krishna cái bé là mày ôi hụt chết nè là ô gờ bờ ngata harani haram làm này đi bố cái này này cái sao nhở con nó tôi đi mình đây được cái gì Kenapa? Kenapa? Yes, dia. mình sẽ sử dụng sức sai ở đây muốn chia hỏi muốn chia hỏi Diam lah ni. Diam lah ni. Dia diam lah ni. là câu nó chẳng hơn lắm Biri porque. luôn cái hàng bia thì phải từng nungan dana mun karin sagi jadi enggak mau sore ga irol jadi enggak mau sore ga ne Irol lah
ꯍꯥꯏꯅ ꯑꯩꯅ ꯏꯔꯣꯜꯂꯅ ꯌꯦꯔꯨꯝꯗ ꯇꯟꯊꯧꯔꯒ ꯌꯦꯡꯗꯨꯅ ꯊꯣꯡꯕ ꯊꯣꯡꯕ ꯑꯗꯨꯗꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯗꯣ ꯆꯣꯏ ꯑꯗꯨꯒ गाड़ी फांसी है तो मैम नेट नुआइतने सुम लंबी चलीनी मैम को हजी अं चली मफमसे सिगेनि मरमत वीडियो अपलोड तौरीसे मैम को हंदसे वखल नुआई पुनः वखल नुआई पुनः आशा कायरे जियो फाइबर लोगसु नेट से चिंब ngамद्रे से खंगे जियो फाइबर से अना 199 1.GB 18 days की नेबा अना रिचार्ज तौरीसे अदुना चिंब ngамद्रिब्रा गमें ताद्रे सिनो मैम नोंसी लाए अदुना नेट से नुआइते माले नेट लाए नों लाए मैम अमु चैनल के थादोसरा खंजले नेट से खलुगा नोंसे पोम लाए नों चुगदे खंदे सिनो मैम चाइसिंग चानरब्रो आई लाइक खुता से मैम सिनो तलंगनी को मैम खल कहीं खलंगनी को कई लाइक खुता ना दोरे मैम नेट नुआनबा कोचिंग चेंबदा अवाबा होय
엄마. Kira ra mo. Lesan na. Yung. Lumala na to diba.